Manipur optional gi maikedi gi marui ba paukra thamjari protesters singda tamthina phure haina Paolienlalna piana ba phongdokri security da nung thomba gari mai thaba sibu santi gi khongjang ni haigadra hangli Union Home Minister Amit Shah gi pautang matu ina ngarang digi Manipur gi lambi singna free movement gi thabak pangthok hobada Kangpokpi district Kuki jok singna violence yawn satakiba protesta security force na protesters sing control tawna bohona kiba dubu BJP gi MLA Paolienlalna piana ba phongdok pa loinana Malem gi miyang gi pungning singkhri security na protester ama bu khut thabagi video matik ama social media x ta thagaladuna BJP gi MLA Paolienlalna haukipna khulai paiduna protest tawba misa miyamu Manipur da minung silaitana otna bire asigumba India gi masa sina Malem gi miyamna yengba pamli basi haiba wafam phongdokladuna Kuki jau singi i pau khwai digi yamna phongba madi yamna nakna na saliba national paper di Hindu tek tawri MLA Paolienlalna gi wafam maduda mi kyana Kena bawapam thambaga loina government ki thausilama gi makhada satharakpa thabama bu lo leita bugum apan mapi duna thinglaga security da nung thaba gari mai thaba sibu santi gi khongjang ni haigadra haina hangnarakli Kangpokpi district ngarang Kuki jok singna satakiba thawong adudi leibaki lo bu usi thawoidaba madi ikai khumnadaba matawni violence ki thawtok sing adu losilaga nahakna karigidama complain tawribano satakiba thawong adu yenglagadi security na protesters sing adu Kupakna thabagi muhutta kinna thingadabani haina mi amana pakhum piri amasum goner home kauba amagi pakhumda nahak Luchingba ma oibada matik sadaba misangni crime kya satakhraba matungda victim card sanaganu haikenasu pawmada su makhatari amaromdana ITLF na matam kaktaba shutdown sakolakli government Kuki jau area maitei singbu free movement ta hona na warep laukhibadagi thasigi nipana miyamna Kangpokpi da akan mamongna protest torakpagi protesters sing lakshana security force sing thabak pakhalakpada protester ama sikhi duga yangkai yenna asu apan nangki haina indigenous tribal leaders forum ITLF ki department of information and publicity ki sirol man haidi Kangpokpi da leikidraba lalgau thang singsitna thawai thakiba masum asu apan nangkiba singi maphamda ikai kumna boli ngarang Kuki jau singi damak tholaktuna protest tawbada sarugya kiba punama ikai kumnai government ki aikoi gi thawai laukiba yai dubu aikoi gi ningtamba masum hak adudi kaidonungda lobu yaroi hairian su pauks ta phali amaromda Manipur gi nupi ama nupi lalonbigi senai da fari city police immoral trafficking prevention unit ITPU na akaknaba paw phangmaga loina senai gi kelkok ta leiba spa ama da thabak tawbada Manipur gi sahi kungani thoirom tamak ngai ribi nupi ama phare haidi police ki paw matung ina farabi nupi asina atop nupi singbu hospitality sector da thabak pi gani haina thajaba piduna senai da kauraga natabali satpa matam maphamda namduna thabak tawhalamani haidi police na farabi nupi du gi maming Maling mai kawi spadu dagi Manipur gi nupi amasu kanmangamli farabi nupi edu magistrate ki mamang putholaba matuna judicial custody rima lauthakre hairi amaram spadu dagi kanmangam khrabi nupi edu rehabilitation ki dama government ki home for women sta thamkhre hairi amaram dana matau leibi gi haksang laukhre ahum phari thasi ki tareta malo makha lekai gi pukri asobada asi waksang oina phangkiba changangai maning lekai digi malom tudial makha Terakhad mayum pandun masa ahum leirebi singtham ningol thoksomongbi matau leibi sei kunthraga mathui mapureba thoksom tomige sibak sangasi aroiba mathom ngam pangthokna bigi lokre rims mok to postmortem tauraba matung ma ki asibak sang adu aroiba mathom ngam pangthokna bigi damak nupi mayungi mi singna lokhibani nakalamuram da mi CSC ga mari leina Nambol police station FIR ama lokhotuna mi CSC ta siena bani haiba matau leibi gi mapureba yauna mi ahum phare heri Phara singa dudi malom tu lihal makhale kai digi laikhidrabi matau leibi gi mapuroiba thoksom tomba singa apokpa laikhidraba kondom thoksom manawbi singa apokpa laikhidraba kondom amasum thoksom ongbi EVM sa dibi mapuroiba iboyama singa khawi loinana makoi huma ngasi duty magistrate Imphal West puthokuna tha asik taragum de phawba police custody remand lauthakre hari amaromna India lenga asik Kuki singna maithiba pirabra RPI youth wing Union Home Minister Amit Shah na Manipur free movement lehalagani hana thamkibu wafam gi Taiwanabada ngarang Kuki singna athingba pirakpadigi free movement ngamkidaba sim India bu sauna maithiba pibani lawi haina RP athawale youth Manipur gi president Maisnam Mairaba na pianaba phongdokre hairi amaromdana atopa thajane oiba media report singna kumjaying lisingani ga kungo humdugi me ahumdagi thokliba irang asigi khudong chaba lauraga Susampur district ki Henglep subdivision konba ibudau thangjing range ta
khopsijang haina hangnaba Kuki jau furuki anaubu khulama naronda dasilakre haiba thajiningrwa pawma mayamna thamjari amaromdana Kuki student organization gi leader ni haijaba paukja khup goite ma case kharaga mari leindana Delhi police na under section 3536 BNSS by PS Kartabya part case kharagi connection ga mari leindana ma samon tokre haiba thajiningrwa pawmu mayamda makhata na thamjari Manipur optional gi mai kairi gi maroi bi pauk sing miam da thamji ahan bada panam pauk si ri gi lakusiraga Kuki furup sing Indian citizen amane hane laura badi sentana larok liba firep yapam thu i wai soi kumar Kuki furup sing India citizen amane hane law taraga di sentana larok liba firep yapam thu i haina National People Party NPP gi state president Jumnam Joy Kumar na photokri wapam asi naurem thung da leiba NPP gi office ta pang thu ki ba paw gi mi phama da photokhi bani Mana maka taradun hai violence tawraga lambi chatlandabada kanagumba amatada tongjabalati khudimak mangjaba ngatani Union Home Minister Amit Shah amadi Manipur gi governor na free movement yahalagani haina thamkiba wapamadu Kuki furup singna yaning di haiba uttuna ngarang pamdaba thawdok kya thokpadana tana misimina amadi asu open kya manangki Kuki singna tariba mafam singa si Indian Union gi part amara natraga natabra haiba si khangpam thui ai gi lam mi gi lam haiba khena ba thamdana satok jasin taw haiba si citizen khudimaki right ni isagi iramdamda free movement yahanda haiba si Kuki singna yapam thui Kuki furup sing India citizen amani haina lawba taragadi sentana larok liba wore ba si yapam thui hari man hai makoina lairiba lam si India gi part amanati haina khanba taragadi Kuki singna lairiba lam si thadoktuna atop mapam amada satlaga leibi yagani India citizen amani India gi part amani hairagadi India constitution gi against the karisu yetningai liti Home Minister gi wafam yapam thokpani haina thamkhibaga loinana hauzu iramda masida oiriba phibam masina miam kham thengna wahalingai serekta national highway sing thingdok thingjin tawba sina community amakhak natana community khudimak to wahali masisu governor na kupni yingsinduna lambi sathoksin yanaba honagadabani logi wangbada thabak sathariba sing sapsabe action lawbi yoiki loinana misam kiyama khang borak lagadi karigumba khara torokpi ai habisi kaungdo fai India constitution piriba right khudimak phangpham tu i haba wafam stamki amaromdana ethnic conflict nati lamdam sig yelhomi kanjana bi ihawni MLA RK imo Manipur thokli bi irang amadi wathu asi community ani gi marak thokpa conflict nati masidi taseng na Manipur gi yelhomi sing kanjana ba asing bi ihawa mane haina sagolban kendra gi MLA RK imo na photokri sagolban maino leirak maning lekai da nauna saba mathol ani longba multipurpose kam club ama ngasi sanga ba gi tharom da MLA RK imo na mathaki wafam asi phongdok laduna mahang hai kumza english ngani ga kungo humdoi gi me ahum digi Manipur irang horakhiba si taseng state laingak na yumthang naba Myanmar gi illegal oina sangsilakli ba mitop sing thingna ba madi makoi ba masa khangdok na ba thapak lokholakpadi gi tholakhibani maram asina thokli ba irang lamdam asig yellow mi sing amadi iramdam asibu mitop gi makhutigi kanjana ba ihawni mana makha taradun hai lainga na matam pumba miyam gi sako thorang da akanba miyeng thamduna thabak kya pakhatuna lakhibani Imphal More lambi 4 lane gi thak pakthoknaba thabak lokhali Susampur Medical College linkali Sterasiga try national football tournament pangthokpadana tana Femina Miss India pangthoki punama sigi mathakta Manipur gi tungi damak lengan illegal immigrants singna maram oidana Sterasiga demography da asaw singnaba malakli basi thinghongna thabak sing lokholaki amaramda opposition Luchingba singna matam pumada lenga kainaba Thauxil thorang kya leptana sa tharakpari ngasi Manipura PR lakhibani adubu makoina masindadi Manipura personal rule thamba pamdi anobolenga ama pam heri masina taklibadi congressional Luchingba lenga ama sema pambigi lenga kaina bokhona rapra tasengna anobolenga ama pam oiragana government leitraba matungda asida karigi MLA singkhuduk disqualify tawnaba pressure tawtribano natraga opposition akaknaba MLA kharaga manungda yanaba leirabagi masimana tasingno opposition gi apambadi mowong amadi hekta engak thuwaibani Manipur tungi khanmanati haiba mek sengna haina MLA RK emona makhatana phongdoki mana makha taradun hai state lenga na matamama center taksinduna lakibu wafam sing tabiduna ngasidi border fencing gi akanba thabak pekat pahuri ngamkai sambal khabi gi thabak mapung phana loirak matamda khulai paibi illegal immigrants sing Manipur sangsilakpa gi problem thingma ngamnagani state lenga na haijabadi gi FMR lathokibani hana ngamkai de maning talam
maning talamba do hujukti official pass paiba khaktana ngamkhai lanchinduna kilometer tara lana konba mafamdagi hena sangu yatri suspension of operation su si pawbada makha sangdoktuna leiri Manipur NRC Satnabaga loina constitution gi makha lamdam sig yellow missing special status pirakani habiki thazabasu MLA arki emon makha tana photokhi amarom da AMU da numit tari ni satharak national workshop prosinkhri Manipur University Department of Life Science Botany amasum DBT building MU na punasinduna modern tools and technique in biological sciences haibisi thasi ahumdagi numitari ni sumna satharakpa national levels hands on training kam workshop ngasi MU gi life science department lusingri lusinbagi thoramadu MU gi life science botany head professor Kananbala Sarangthem life science zoology gi head professor TS Binoy amasum DBT builder MU gi coordinator professor GS Hantibala na president members sing oina saruyaki biological science ki lamda research tawriba mahiroi sing amadi nauna research tawning liba mahiroi sing gidamak maru oina national level workshop sinmani research tawbi mona malem gi oina hana satnaramba mawong matawdigi honglakliba satnaragliba anawba mawong mataw sing sibu khangnanabagi damak workshop asi pangthokani wasida natana maru oina aikhogi nahasingna maru oina researcher singna magul laina research tawnabigi damak amasum awang bathaki paper publish tawba ngamnaba panamda thauramasi pangthokpani haki numitari ni satharakpa workshop adugi technical session da Indian Institute of Technology Guwahati ki professor Rakhi Chaturvedi National Brain Research Center Gurgaon gi Dr. M Singha scientist BARC Mumbai gi Dr. Raghumani Singha Ningthaujam scientist MU gi Associate Professor Dr. Rakesh Moirangthem DBT Builder MU gi Project Scientist Dr. Naurem Santi CSIR NEIST Lamphel gi Chief Scientist Dr. H. Bir Kumar Singha MU gi Professor Yengkhom Tungin Man Resource Person oina wangaki atopa pawmana kangla pawgi editorial ma'am na thamsagi India government ki phirep mayek sengan ma mathoktai India government na Manipur wathok ki waroisin purakna ba lokhalakpa khongthang singi manungda ahan ba khongthang oina sin Kuki jau ki lusingba singa Union Home Minister ki office ta kauduna wari sanabi ki thabak lokhatkri matungda Kuki MLA singa unaduna wari sanakri loinana mitai gi MLA kharagas unakhi balekri wathok asigi matangda nakalani gi miyu singa wari sanaraga waroisin purakna ba central government na lokhalakhi ba khongthang singda mahi yan bangamna lerakibadigi hauski watho asi tha kuingani tui mapum phajalakibani loidana istelenga ki mekai digi su watho asi ki waroisin purakna ba akana mongda honnarakib singda su waroisin purak pangamdabadigi sin Kuki jaugi theory singna apunbagi saktam thuwaina ba sinbagi mayokta mitei kunja singna lan ngakbagi thabak sathabada nakal anigi marakta angam tanaduna loikham naidaba khulai gi muknaba thoktuna lakli sin Kuki jau narko theory singna leba asigi apun masaktam thugairaga makoi gi tongan ba lebak semna pa dimani hairiba landa sida ngamkhai amadi miyam gi punsi lantung ngak sienbi gi thogai pangni ba central forcing da khut thabi gi mohot atamna mitei singi mathak khut thabi gi thabak kari gi sathariba no haiba langthakna bo wang lairi sin Kuki jau narko theory singna mitei miyam halaga makoi gi demand phangani haiba lalong amadi wakhalon asi oithok loidaba Fudita mangjong songbagi thawongni haibada haimamba thokloi makhoi arepa yumpham leitawa mafam amadagi mafam amada hong duna satpa lamhen tuhen bamiyoi kanglubasina sahi lising kya gi puwari leiriba Manipur gi apun masaktam thuwaiba kaidongai deso oithokloi haiba khangba ngamjadabadagi miyoibigi thawaida temsingna duna war crime sa tharibasi asingba miyoibigi lisanati thawong asidi umang wamang da leiba saram sat ka pangkangni yumthamnaba miraibak Myanmar based sin Kuki jau khangluki khulai paiba militant sina ngamkhai lana sangsilaktuna nongmai kapna batawduna mamang thakta laikhiba India government ki lusingna suspension of operation ki khuyak pinaduna makhoibu yoktuna thamlakhibagi khudong chaba lawduna laibas ki apun masaktam thugainaba landarakhi boibana masigi thawdang punamak India government na pufam thui India government ki maikai digi Kuki singi separate administration maram sadi pibi yaroi haina thenglabasu thengna laukthokhiba sina apundu gi saktam ngakliba miyam gi pukning wakal khara makai ingthan bangamlagani
ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯀꯨꯀꯤꯒꯤ ꯗꯤꯃꯥꯟ ꯄꯤꯕ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯂꯥꯎꯊꯣꯔꯛꯂꯤꯕꯁꯤ ꯉꯜꯂꯤꯉꯩꯗ ꯈꯪꯍꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯋꯥꯊꯣꯛ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯐꯤꯔꯦꯞ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯕꯅꯤꯅ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯃꯤꯒꯤ ꯃꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯁꯤꯟꯕꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯒꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯐꯣꯡꯅ ꯁꯤꯡꯅꯔꯤꯕ ꯁꯤꯟ ꯀꯨꯀꯤꯖꯧꯒꯤ ꯅꯥꯔꯀꯣ ꯇꯤꯌꯣꯔꯤꯁꯤꯡꯒꯤ ꯃꯐꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯎꯠꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯐ꯭ꯔꯤ ꯊꯥꯗꯨꯅ ꯊꯝꯂꯛꯈꯤꯕꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯂꯤꯕꯁꯤ ꯍꯨꯏꯅꯥꯎ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯂꯩꯇꯣꯜ ꯂꯦꯛꯏ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯤꯕꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯐꯝ ꯊꯣꯛꯇꯦ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯈꯨꯖꯣꯛ ꯑꯃꯅ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯛꯄꯗ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯃꯥꯡꯗ ꯆꯥꯡ ꯇꯥꯕ ꯑꯣꯏꯕꯇ ꯅꯠꯇꯅ ꯋꯥꯊꯣꯛ ꯑꯁꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯗꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯧꯇꯨꯅꯕ ꯑꯣꯏꯔꯨꯕꯗꯒꯤ ꯃꯄꯨꯗ ꯑꯣꯟꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯀꯂꯛ ꯄꯦꯟꯕ ꯑꯣꯏꯅ ꯊꯣꯛꯈꯤꯗꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯔꯣꯏ ꯍꯥꯏꯕ ꯐꯤꯔꯦꯞ ꯂꯥꯎꯊꯣꯔꯛꯈꯤꯕꯗꯨ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯂꯝꯕꯤ ꯌꯥꯜꯂꯛꯄꯅꯤ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯅ ꯃꯅꯤꯄꯨꯔꯒꯤ ꯕꯖꯦꯠ ꯄꯨꯊꯣꯛꯀꯗꯧꯔꯤ ꯍꯌꯦꯡꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯕꯖꯦꯠ ꯁꯦꯁꯟꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯃꯤꯐꯝꯗ ꯃꯅꯤꯄꯨꯔꯗ ꯊꯝꯂꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕ ꯃꯇꯝ ꯂꯦꯞꯈ꯭ꯔꯤ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯕꯖꯦꯠ ꯁꯦꯁꯟꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯦꯁꯟꯗ ꯍꯧꯖꯤꯛ ꯏꯔꯥꯡ ꯃꯥꯌꯣꯛꯅꯔꯤꯕ ꯃꯅꯤꯄꯨꯔꯗ ꯊꯝꯂꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯣꯀ꯭ꯂꯦꯃꯦꯁꯟꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ ꯂꯣꯏꯅꯅ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯁꯦꯁꯟ ꯑꯁꯤꯗ ꯏꯔꯥꯡꯅ ꯁꯣꯛꯍꯜꯂꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯕꯖꯦꯠ ꯄꯨꯊꯣꯛꯀꯗꯧꯔꯤ ꯑꯃꯔꯣꯝꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯈꯠꯂꯛꯄ ꯌꯥꯔꯤ ꯍꯥꯏꯅ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯇꯦꯟꯇꯪꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ